अहानबद मरोइबा पाव पिजरी 2016 की बीजेपी लेंगाक लाक्ट्रिंगै ममांगदा मियामदा फंगलंबा खुदोंचाबा कानाबसिंगा 2017 दा स्टेट असिदा बीजेपी लेंगाक लाकपदगी फंगलिबा खुदोंचाबा असिगा चांगदमनबदा बीजेपी लेंगाक लाकपदगी सरुक चामा हेना खुदोंचाबसिंग मियामदा फंगली हाइना बीजेपी मणिपुर स्टेट की प्रेसिडेंट ए सरदाना फोंदोखरे। कोंसाकुल की विलेज चीफ एमसन अपोनमाई अमदी चेयरमैन डी अदम्बु तमथीना पुरखिबा थौंग असि आरपीआई अथबले मणिपुरना अकनबा मोंगदा कंडेम तवी थौदोदुदा चेनरिबा मियोइसिंग लोगी मखादा चपचाबा एक्शन लौखटपियु हाइना आरपीआई अथबले मणिपुर की माइकैदगी तक्सिलक्ली। इंग लिसिंग अनिगा सुमना तरातरुक की बीजेपी लेंगाक लाक्ट्रिंगै ममांगदा मियामदा फंगलंबा खुदोंचाबा कानाबसिंगा लिसिंग अनिगा सुमना तरातरेता स्टेट असिदा बीजेपी लेंगाक लाकपदगी फंगलिबा खुदोंचाबसिंग असिगा चांगदमनबदा बीजेपी लेंगाक लाकपदगी सरुक चामा हेना खुदोंचाबसिंग मियामदा फंगहली हाइना बीजेपी मणिपुर स्टेट की प्रेसिडेंट ए सरदाना फोंदोखरे। वाफम असि बीजेपी थांगमैबन मंडलना सिंदुना 93 सुबा बीजेपी फाउंडेशन डे की थौरम अमा खोयाथोंग पुखरी अचौबा मपालदा लेबा मल्टीपर्पस हॉल दा पांगथोकपा थौरमदा फोंदोखिबनी। थौरम अदुदा बीजेपी मणिपुर स्टेट की एक्स प्रेसिडेंट अमदी एक्स एमएलए मैनम बोरोत सिंह, बीजेपी मणिपुर स्टेट की सीनियर वाइस प्रेसिडेंट नोंगथोंबम निम्बा सिंह, बीजेपी मणिपुर स्टेट एसटी मोर्चा की प्रेसिडेंट लांजाई गाई कामई, थांगमैबन एसी की एमएलए खुमुकचम जॉय किशन सिंह, बीजेपी थांगमैबन मंडल की प्रेसिडेंट मुतुम राजेंद्र सिंह अमदी हिंदुस्तानी समाज की प्रेसिडेंट मदन सिंह चिंबना अथोइबा मिथुंगलेन सिंह ओइखे। थौरम अदुगी मनुंग चना केंद्र सिगी मनुंगदा सोथाना लैरिबा इमुंग सिंगी नुपी सिंगदा मसाना मरोंदोम सेंथोक लंबी लेजनबा मिपुंग खुदिंगमक्ता पीद्रगसु मियोय तरुक लोमदा फी तुनबा मेचिन सिंगसु यंथोके। बीजेपी मणिपुर स्टेट की प्रेसिडेंट मखा तारदुना बीजेपी लेंगाकना ngasi फावबदा मियामगी इंटरेस्टा मियामगी याइफनबा थबक कया अमा पाइखतुना लागली। चैरक असिदा कनागुंबा खरना बीजेपी ना इरांग असि थोकहनबदौना हेक हेक उहनबा असि लाइबक थीबनी। मणिपुर की सक्तमदा कनाना सिंगना रखिबा कनाना हौबा हाइबसी मियामना खंगनारबा वाफमने। बीजेपी की पार्टी लाक्ट्रिंगैदगी हौना मणिपुर की सक्तमदी अदुमक कायरगा लैरमलबनी अमदी हौजिक लैरिबा मफम खरा सिदा लम लौसिंदुना मागी ऐगी खायरक्तुना मणिपुर बु थुगाइनबा होनरकपा मचे ताहनबा होनरकपदा बीजेपी लेंगाकना ngaktoknaba amadi tungi yaifanabagidamak thabak thauram paikhatlakpada ngasigi thodok asi thoklakpani haibasi miyamna khangnarabani। बीजेपी लेंगाकना tungi haurakadaba mirol singi yaifanaba hotnari amadi future gi khallaga लेपली। तुंगी युम्बी ओइगदौरिबा इचा इसु सिंगदा असेंगबा अचुंबा लंबीदा मतौ करमना पुगनी हाइना ताकपीबा मतम ओइरे अमदी मणिपुर की पुवारी सिंग असि इचा इसु सिंगदा फमिनरगा वारी लीबा खंगहनबा तंगाई फदे हाइखे। महाना मखा तारदुना हाइखिबदा थोगलिबा थौदोक कया असिना बीजेपी पार्टी असि मियामना थाजबा वाटली हाइखिबा लै अदुबु हौखिबा चहीदा ऑनलाइन की खुथांगदा बीजेपी मेंबरशिप की रजिस्ट्रेशन तौबदा रजिस्टर तौरक्लिबा मियामदुना बीजेपी पार्टी पु थाजै हाइबसी मयेक सेंगना ताकली हाइबदा हाइमन बथोकलोय हाइखे। अमदी हंदकी एमपी इलेक्शन दा बीजेपी माई पाखौद्रगसु करिगुंबा नुंगाइतबा अमता फाउदे बीजेपी की ओइना मी वाते कार्यकर्ता सिंगसु थौना हनबा लैतना मियामगी याइफनबा अदुमक होटनखिगनी हाइखे। लोइनना राजनीति की खुदोंग चाबा लौरगा मियामदा उत चाइनबा होटनरिबा असिसु खुदक्ता लेपतुना अमता ओइना पुनसिंदुना तुंगी लंबी की तमक पुन्ना याइफमिननबा होटनमिनसी हाइबा वाफम थमखे। थौरमदुगा मरी लैनना थांगमैबन एसी की एमएलए खुमुकचम जॉय किशन फोंदोरकपदा हौजिक इरमदम असिदा ओइरिबा फिबम असिदी बीजेपी की मिहुत सिंह अमदी कार्यकर्ता सिंगी ओइनदी परीक्षा चांगयेंग तौबगुंबनी। पार्टी असिदा लैरिबा मियामना कयाम यामना पार्टी बु खनबा अमदी पार्टी की दमक स्टैंड तौरी हाइबगी चांगयेंगनी हाइखे। हनबा लैतना थौना अमगा लोइनना बीजेपी की थौमी सिंह अमदी कार्यकर्ता सिंगना मियामगी याइफनबा होटनदुना लाकपगी महै ओइना अमदी बीजेपी हौदोखिबगी 93 सुबा फाउंडेशन डे ना लाकपदा अथुबा मतमदा इरमदम असिदा हानगुम तंगदु लैताबा शांति हंजिलक्लगनी हाइखे। लमदम असिदा अवाना कया थेंगनरबसु हिंगदबदी यादबनिना इसा इरोमदोम लेपचबा ngamnaba थबक कया अमा पाइखतपदा महागनसु अंगंबा मतेंग पांगनी हिंगनबगी पुंसीदा वातनबा होटनगनी हाइबगी थाजबा पीखिबगा लोइनना लमदम असि कायदनबा होटनबदा पुन्ना थौदांग लौमिनसी हाइखे।
Ngarang Kangpokpi District ki Konsaram Khulda lamgi wahaudagi masing yamlaba kuki singna Konsa Khulgi Village Chief Emson Bonmai amadi Chairman di Adambu tamthina furakpagi thawongbu pangdabagi thawongni thaudok aduda chenaba miyoi sing buk tawduna logi oiba chapchaba action lokhatkadabani haina RPI atawale Manipur gi maikaidagi taksilakle thaudo aduda soktuna Rims Hospital da hojik layeng chathariba miyoi ani gi haksang gi fibam yengsinba chatpagi khongchat amaga mari leinana wafam asi RPI atawale Manipur gi State General Secretary BN Sharma na phongdokibani mana makha taraduna hai ngarang thokiba laibak thiba thodok adu soikiba lankiba natte attempt to murder ni haibasi mayek sengle ngarang thokliba thodo asina ahanba su natte mamangda su asigumba thodo asi kyarak hanna thokrabani Kuki singna chatharakliba thawong asida yelhomi furup sing asi kakak khatnaba hauduna irang thokanaba hotnarakpani haina lawi Konsakhulgi Village Chief Emson Bonmai amadi Chairman di Adam tamthina furakiba thawong adu RPI athavale Manipurna akanba mawngda condemn tawi thawdo aduda chenariba miyoi sing logi makhada chapchaba action lokhatpiyu haina mahakna phongdokhi 1891 Anglo Manipur Warda akan balanfam oiriba Thawal athopam lanfam asida Yaskol lakpa amadi macha ibungo sangoi sana lanfam aduda imaleba ki damak thawaina pontha pikhi loinana arong turel gi thongda British ki makuta mathongna faraba lanmi kunsu imaleba ki damak thawaina pontha pikhi makoibu awangba thakta ikai khumnaba utpa amadi hailai katuna pangthokpa program ni Justice Committee ki Chairman Joy Chandra Konthaujamna haiki Manipur da delimitation namduna tawkiba thoklabadi amadi Armed Forces Special Powers Act 1958 haibadi draconian law namduna Manipur pumbada makhatana thamjilaklabadi madugi afafata khudingmak ngasigi mihut oriba MLA singna pugadabane makoi masel hunari ngaida amadi power munari ngaida ima lebak ngasidi kangkhong chaire March ki tarik 19 2025 ta Supreme Court na order ama thoktuna tha ahumgi manungda awang nongpok lamdamgi manung chaliba Nagaland, Tripura amadi Manipur na chingba mafam singda delimitation gi thabak loisingadabani haina laurakliba warep asi Manipur da chatnaba yaroi ngasi fawba Manipur miyamna Manipur amadi India lengakta 2001 da tawkiba census ki report adu aranbani haiduna lakhe hariba report adu ngasi fawba semdoktri Manipur asi demographic imbalance oire haibasi Manipur amadi India lengakna su khanglaba Manipur gi district khara da chahi amada mama amana angang ahumdagi tadana poi haibasi khanglabani aranba ama leire haibasi khangna namduna delimitation tawge haibadi mina su laina su yaroi haibasi India lengakna khangadabani India lengakna matam gi thabak ama Manipur da tawramdaida Manipur tana drabasu yai haiba manba wafam ama hek thoklai India lengakna thabak tu namduna tawnaba honarakpa khudingi Manipur miyamna khuptuna ihaw ama tawraklaba kanda maning hankiba ngaktani Manipur miyamna India lengakta khak lankiba leite Manipur miyam di lengakta achumba tawirao haikiba ngaktani Manipur miyamna delimitation ki mayokta leiba nate delimitation tawba matamda param chumna tawgadabani haiba wafam ama lengakta thambani Manipur da mamang thaktagi lona thangnariba leipak singdagi changlakpa amadi chenchilakpa miyoi kya Manipur da leire hariba miyoi singa si NRC tawduna masak khangdoklaba matungda delimitation tawgadabani Myanmar da thokliba lan asina maram oiraga changlakliba Myanmar sing asi manaba community ga lautuna duna Manipur da Aadhaar card paihanduna voter list ta chalhankiba sing asi kakthatriba makhai Manipur da delimitation tawba yaroi nampu da delimitation tawnaba honarakpada thoklakpa thodok sing amadi delimitation gi wahodagi leiminariba furup sing gi marakta nungainadaba ama hek thoklakpada madugi daita India lengakna pugadabani Dekadajit Youth Welfare Association Club Wabagai na sinduna KYWAC Trophy 2025 ngasi Wabagai Kadajit KYWAC Ground da hudokre Tharamaduda Amukogi General Secretary Leisangthem Pratap Kaching District ki Additional SP Athopam Ramrendra Singh Kadukogi President Thingam Chauba Card Wabagai ki President Huidrom Kisorjit Singh Senior Medical Officer Dr. Ilangbam Kiran Singh Wabagai Higher Secondary School ki Principal Mayengbam Vorot Singh Wabagai Polestar School ki Founder Wahengbam Tiken Singh ADL English School Wabagai Lamkhai Bazar ki Secretary Managing Committee Maibam Netrajit Singh amadi KYWAC ki President Mayengbam Kanhai Maitaina Athoiba Mitunglen oina
saruk yaki. Thauram masiga mari lainana amukogi General Secretary Leisangthem Pratapna phongdorakpada hauzik iramdam asida lan soknaduna chahi ani sujinlaklibba yamna luraba matam asida sanabagi lam sida mai onsindaba yadabata natana education, arts and culture dasu mai onsinba mathau tai. Iramdam asida lan tauragasu education, sana khotnaba amadi art and culture pumnamak asi ithanungda chena konduna aikoi taudaba amadi puthokdaba yade haiduna Dekadajit Youth Welfare Association Club wabagaina sinduna yamna lemjaningai oiba KYWAC Trophy 2025 pangthokliba asi yamna phaba khongthang amani ngasigi khunai asida inkhalakliba naha kayana sana khonabagi lamda khongdarakpa haibasi masu mama lepak nungsibagi khudam ama piribani haike ngarang tournament hodokpa numit aduda mid zone loklaubung amadi Pomlen FC tokpa chinga sanakibada goal amata chanmaba ngamkedre loinana ngasi Sekmaijin FC Team B amadi WSWC wabgaiga ahanba match ta sanagani aduga anisuba match ta Sekmaijin FC Team A amadi ATCTL Therapist Sakka sanaragani hairi Orang nahandagi lila sanaba yare haibda akoi ai samu yaptin mai marandi lila se adum season biraga thamba film season le thamba aduna artist mayam se yam tino awa ma taiting ba thangala ga nei basing se ai khara ko drona ai mayam yaptin mai foi aduna akoi na man tangere haidana su akoi education da mai ozen da yade sanaba yaw da yade non man tangere su sanaba su lyric su art and culture punamak se akoi ithang da sena kola kan da koi lew da yade pothok da yade akoi madugi maning da hanna da ba sai ani sida akoi na prithvi gi niyam da lamba ta da akoi no thora da bane ado no pa yade na akoi na sigum da trophy ma akoi lemjani ba trophy ma silam da simak ai silli ba mai kai da ai ngai ba amsu thagata london sigi miyam bu aina amuko gi site gi thagata production matung da so kewa trophy ase state level gi thakta state level ga sangdam ne yaba adu ma thak ma yor kan hai ba se ngasi uriba sida ai thajaba yamna poi Manipur gi sanaroi sing yaudrabadi India asi mang thana chatpa ngamloi haina Kickboxing Association of Manipur gi President MK Preso Simrena phongdorakli waphamasi lagliba April 8 tagi 12 fauba Thailand Bangkok ta pangthokadoriba First Thailand Kickboxing World Cup 2025 ta saru yarugadaba sanaroi singbo flag off tawbagi thoram ama ngasi Kickboxing Association of Manipur na sinduna Major Khol da laiba Manipur Press Club ke Thangjing Hall da pangthokpa thoram da phongdokibani thoram adu da Kickboxing Association of Manipur ki President MK Preso Simre Coach N Roshan Coach Laishram Kisan Singh Indian Coach S Umakanta Singh Delhi Maitai Coordinating Committee ki Advisor Moirangtem Silpa Kumar na chingbana athoiba mitung lensing oiki KAM gi President MK Preso Simre na makha taraduna hai mama mapa oiba singna sanaroi singbu mapukning thogat piba yamna mathau tai kickboxing haiba masana asi Manipur dadi yamna liraba mayamna di yamna pamnaba event amani adubu masana asigi matik chaba infrastructure na chingba support tawduna semgat pinaba leitri adubu masana asi event ama oina lauraklabanina masana asigi khudong chaba kaya su fanglagani thajai European countries sing dadi masana asi profession ama oina launaduna paisa yamna talaga leiri mafam adugi leiriba association mayamna support piduna punna chawkhat minanaba hotnari haike mahangna makha taraduna hauzik iramda masigi oriba phiba masida sanaroi singi oina yamna waba tangkak amani mama mapa singnasu sen thoktabana macha singbu mapung fana sana handuna tournament na chingba sanabagi ticket paisa kakpa ngamdabagi saru yaba ngamkhidaba kaya ama yauri adubu ngamnaba thadabadi yade haiduna thari honariba tawriba kaya asibu singthabiduna sanaroi singnasu kanna hotnaduna mai pakpa oyu haina yaifa mangol piraduna ngasigi pangthokliba thoram sidagi hena yamna chauna taramna okani haiba wafam thamladuna athuba matamda iramda masida santi hanjilaknaba miyam punna thodang lawminasi haiba wafam thamki adugo ihakna thajai Tokyo Olympic ta kickboxing sisu member player adugo madugumba sports tusu losing grabnina sports ki adumba idea mama wina lawbi grabnina masi future da soidana masi Olympic ta puthoga kickboxing sisu yamna maru waiba adumba idea mama wina pangthorakani hai thajai ikoi coaching asai gi bakal mathen gi coach asai boxing hairo aduga nem DSP kumba oiro
अते अते बोलो मसी किकबॉक्सिंग जति याम मरुइबा असai khut su yam tarka leiba khong su yam tarka leiba aduga boxing player sing su masi kickboxing haiba hairabdi adu su yam advantage leiba boxing player sing su kickboxing gi madung de yam hairi chalabdi madu yam advantage leiye madu medal lobi ko proof kya leiye Indiana yumbu oiduna handak Bihar da pangthokiba ISTAF International Sepak Takraw Federation World Cup 2025 amadi National Championship ta saruk yaruba sanaroi sing amadi official sing opagi thoram pangthokre All Manipur Sepak Takraw Association AMSTA na sinduna AMSTA gi president oiriba hengang mayai lekai da leiba WJ10 sing gi sangai da pangthokpa sanaroi amadi official sing opagi thoram maduda M Devananda Singh Additional Advocate General Manipur WJ10 Singh President AMSTA amasung Joint Secretary STFI W Ibohal Singh Register of Societies Government of Manipur amadi N Jogin Singh President IMKHUKL na atoiba mitung thauram amadi akanaba mitung len sing oina saruk yakhe thauramga mari leinana Additional Advocate General Manipur M Devananda Singh na hai AMSTA hairiba association asi mamang matam kharada Sepak Takraw Federation of India STFI dagi recognition kaklurabasu masana asida thawai yaujaba oja singna kanna hotnaduna amuk STFI na recognize tawduna competition kayada saruk yaduna lakli amadi haujiki matamda tongan ba masana kharada discipline maintain tawbagi chang watna urabasu Sepak Takraw hariba masana asigi oinadi haujik phawba discipline maintain ningthina tawba asimak yamna nungaiba phawi haike Mana makha taraduna sanaroi singi maphamda makoi gi tungi punsida hena mai paklakpa ama oinaba larik laisu ningthina tamgadabani haiba pautak sing su pikhibaga loinana Sepak Takraw hariba masana sigisu cash prize award piriba tournament sing su athubada sinnaba association gi maikai dagi fongdokhi Hariba Thoramadуда Kuntaret Suba Sub Junior, Kunipan Suba Junior, Amadi Kuntramari Suba Senior National Championship ta medal Fanglakraba Amadi Saruk Yaruba Sanaroi Singh Su Achamba Kudol Piduna Pukning Thogatki. Masi we advice long teraba kari bumba thaba ma time successful do ngamoroi do masi ai ne edise goke jane go je ai chapro ai level khano hono sei adu mayam gi support jong da tia ponde ai misi wona hono ga akoi man da phoni ba akoi kestan jite tegi doje moi me am chi support na isi tha chi yo le ne mayam ne si ne le ba officer ma da si yaw ba jite no mayam gi paisa pai na ke da koi to lo no na discipline ne ke le na ba ka su le ne te case price ai sa da ai veteran da akoi ba ga ma ga no mi da ai ho jin di veteran gi to bi khan da ti lai ho le adu cooperation player na cooperation pi dragadi kamaina case price to no no ji cooperation na sage sigi case price ko policy ta ma ku no to sidi no na pu thok ma mi ko ma ni adu na case price to ji ai ju mati pange jitena anda ki president oda badina ai ma on ha ke anda ki suso join na case price to ji adu ki runner safety price ai to Danamanjuri University ki Tarit Lak Suba Foundation Day Thoram Pangthokre Ing Tapa Academic Atmosphere ama sembada University asi fencing tawduna security matik chana thamba mathau tai masi khaktada mahi tamliba research tawriba amadi oja singna ningthina masagi mathau pangthokpa ngamgani haina University asigi Vice Chancellor Professor W Chan Babu na phongdorakle DM College of Commerce ki Auditorium Hall da pangthokiba thoramatuda DM College of Arts and Commerce ki Retired faculty oibata natana eminent filmmaker Aribam Shyam Sharma Danamanjuri University ki hanagi Vice Chancellor H Dilip Singh M Hare Krishna Professor N Raj Mohan H Gyan Prakash Singh amadi University asigi Vice Chancellor Professor W Chan Babu Singh na mathang sitna thoramgi maru oiba mithunglen Singh oina saruk yakhe University asigi oja amadi mahiroi kyana saruk yaduna pangthokiba thoram adu University asigi mahiroi Singh na University asibu saithaba isai saktuna hogdokhe Thoramaduga mari leinana Professor W Chan Babu na makhata na hai hena aphaba University ama oina ba hotnabada University asigi oina paikhatkadaba thabak kaya maram lei masigi manungda ahanba oina academic lam sida University asina karamna global level da thangatkani haibaseni
मसी थांगतनब होनबदा यूनिवर्सिटी असigi इंफ्रास्ट्रक्चर अमदी असigi सिक्योरिटी मतिक चाना लेहनबा हाइबसिनी मतम मसी खक्तदा इंग तप्पा एकेडमिक एटमॉस्फेयर अमा लेहनदुना यूनिवर्सिटी असigi स्टाफ यावना महिरोय सिंगना निंगथीना माई पाकना महि मसिंग तंबदा अचौबा मतेंग ओइगनी हाइरदुना ग्लोबल गे थाकता यूनिवर्सिटी असि पुखतनबा अखोय खुदिंगमकना होटनमिनसी हाइबा वाफम थमलखी Academics amasung masigi field sida ekoi Dhanamanjuri University karmaina global level da thangat kadage haiba challenge ama hojik mangda lairi base ani subada je aina uzabada ekoi gi infrastructure se karmaina semgat kani aduga campus ki security se karmaina increase tahon gani haidi properly campus security se karmaina lehen gani haiba issue khara si aina uba phangi aduna ekoi gi academics ka mari lena basida hana haijage academics ka mari lena basida ekoi gi national education policy 2020 si full place ekoi Dhanamanjuri University implement tauba aduga hujiki national education policy 2020 sida ekoi gi 66 page document sida school gi component am higher education gi component ani ma yauri bane ana higher education gi component gi section sida lairiba masak sida piriba points sing si yamna maru oiba hujiki matam da tawdaba yadraba point hatani aduna madugi mayam si ekoi tawdragadi ekoi national level da adagi international level da lairiba institution mayam adagi global ranking sida ekoi haigat pasi ngamoi dori bani aduna adugi mayam si address tawba haibasi yamna achauba priority amani ihan hanbo oina university da lakpaga segi taret suba university foundation day ama pangthoktana ai saruk yaba ngasimok tawri basimok achauba sogi advantage amani 2016 की बीजेपी लेंगाक लाक्चुंगै ममांगदा मियामदा फंगलंबा खुदोंचाबा कानाबसिंगा 2017 दा स्टेट असिदा बीजेपी लेंगाक लाकपदगी फंगलिबा खुदोंचाबा असिगा चांगदमनबदा बीजेपी लेंगाक लाकपदगी सरुक चामा हेना खुदोंचाबसिंग मियामदा फंगहली हाइना बीजेपी मणिपुर स्टेट की प्रेसिडेंट ए सरदाना फोंगदोखरे कोंसाकुल की विलेज चीफ एमसन अपोनमाई अमदी चेयरमैन डी अदामबु तमथीना पुरखिबा थवोंग असि आरपीआई अथबले मणिपुरना अकनबा मोंगदा कंडेम तवी थौदोदुदा चेनैबा मियोय सिंग लोगी मखादा चपचाबा एक्शन लौखटपियु हाइना आरपीआई अथबले मणिपुर की माइकैदगी तक्सिलखली